ngarang numidang pung 10:40 chatpa matamda Lamphel Police Station gi manung chanba Sangai Pro FCI lambi Tera Lukram Leirak Makha Laikai da laiba Seng Karbar Toba Khundrakpam Ongbi Nandarani Allies Angobi Mapuroiba Khundrakpam Sarat ki mayumda sakhangdaba singna bom langsinduna pokai hankre College Oja Singna Lengakta Taret Suba UGC pe Chanahalo Haina Taksiladuna All Manipur College Teachers Association na Manipur College ta pullaba matungda rally chatnaba thaurang tawkhre Fegoktana Taret Suba UGC pe amadi regulation sana hannanaba Lengakta Taksiladuna Sangsilakpa Khongjang gi saruk ama oina ngasisu GP Women College ta wakat khongjang sangsinkhre Khwairamban Kaithel ki akoiba lambi gi matai da pot yoliba singbu pot yonbada athingba pirakpagi mayokta makha taba khongjang gi damak firep launa ba ngasi JM Hall da mifam chathaba hokre Congress ki ticket ta mai paktuna MLA oibagi wasak laukraba matung BJP da songsin kraba MLA singi maraktagi Congress ki MLA oina lairi haina phongdorak pasina miyam da chamamna ba pokhale haina o joina haikre Jiribamdagi suknatagi kilometer 10 khak chatlaga lairiba Sabugat Khul asi leingak na mieng sangba watpadagi hiram kayada sothana lairi Jiribam Kaithel fawba chanana ba lambi leitabana khunja singna isingi lambi da chanahori Bisnupur District ki Kwakta Municipal Council gi manung chanalaiba Kwakta Ward number 7 Thaibong Makhong Thingel Laikai da Aikhoi Mikaf Thoklasi haibagi pandamda nomgi oiba development program ga loinana social awareness ama young Kwakta organization na sinduna pangthokre Rabindra Sangeet Dance and Drama Sangeet Bhawan Biswa Bharati gi Manipuri Dance Department gi mahiroi amadi staff singna sinduna Centenary of Introduction of Manipuri Dance in Shanti Niketan haiba thoram ama ngarang pangthokre Bharat ki Prime Minister Laktunge gi mangoina na ngarang numidang wairam sakhangdaba singna thamlamba oigiri chingnaba Guwahati gi Pan Bazar amade Paltan Bazar gi tongan ba mafum anidagi police amade expert ki kangbuna sakti leiba improvised explosive device IED ani lauthokre Ngarang Mizoram gi state animal oiriba Serau Faba amadi hatpada chenaba miui ani Kaulikan police na fagat pangangfre miui ani makoina sathakiba thabak singi video social media da viral orakraba matungda police na fagat khibani Tripura University gi oja amadi mahiroi singna University Authority gi athingbagi mayokta Safe Constitution and Safe Education haiba banner paiduna khongjang sangsinkhre rally aduda university adugi staff sing su sargyakhi